ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯔꯛꯄ ꯅꯨꯄꯥ ꯑꯃ ꯆꯉꯥꯡꯒꯩ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯒ ꯊꯅꯝꯂꯦ꯫ ꯂꯤꯟꯊꯣꯏꯉꯝꯕꯤ ꯑꯃꯗꯤ ꯍꯦꯃꯟꯖꯤꯠꯄꯨ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯐꯥꯔꯒ ꯍꯥꯠꯈꯤꯕꯒꯤ ꯑꯋꯥꯕ ꯃꯩꯆꯥꯛ ꯀꯣꯛꯇ꯭ꯔꯤꯉꯩꯗ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯑꯃꯁꯨ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯑꯋꯥꯡ ꯁꯦꯛꯃꯥꯏꯗꯒꯤ ꯐꯥꯗꯨꯅ ꯄꯨꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯨꯟꯁꯤ ꯄꯤꯈꯝꯅꯍꯟꯈ꯭ꯔꯕ ꯁꯣꯏꯕꯝ ꯅꯅꯥꯎꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ LMG ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯇꯥꯏꯐꯨꯝ ꯑꯅꯤꯅ ꯂꯨꯄꯥ 50,000ꯒꯤ ꯇꯦꯡꯕꯥꯡ ꯁꯤꯟꯅꯈ꯭ꯔꯦ꯫ Northeast Windona Sandokchariba Nungthilgi Paw Asibu Mitek Tabiriba Pumnamakpu CHAPLINA MAISNAM Koknona Kramzari Hauzik Paw Sandokna Pizari Haukiba Ahing Nongyai Matungda Imphal West District ki Manung Chanba Changangai Maning Laikai da Leiba Bishal Law College Manakta Masak Khangdaba Mioi Kharana Phaduna Purakpa Nupa ama Yet Thangba Makhongda Nongmaina Kaplamle Soklaba Mioi Adugi Maming Akham Dingo Kawi Thongnauzam Laikai dagini hairi Mahakna Fongdorakpagi matung ina ngarang ahing nongyai matung pung anirom tarakpada gari amana nungna thomlambadagi awai akum tawnarakpada mioi sing aduna mahakpu mafam aduda puraklaga makhongda nongmaina kaplambani hairi angan ba ayukta mafam aduda walking chatpa mioi singna soktuna leiba mioi adu thengnarakpani thodok adu nisa chaba mioi kharana tawramba yai haina chingnari Soklaba nupa adu Lamphel Police ki team ama laktuna hospital da laingnaba pukre thodok asina maram oiduna ngaihandraba ngapigani nungaihandraba changangai maning laikai gi miyamna ngasidagi makhal amatagi nisa chaba thingle haina changangai students welfare na phongdorakle ngasi changangai maning laikai Bishal Law College Manakta Mioi ma masak khangdaba mioi kharana nongmai kapami wasi matungda amona tawbiganu chongba badnam leiba thabasi maning laikai amadi changai khungusda leiba phong area punamakta tawbiganu haina science student welfare organization maikaidagi amadi science da leiba nisaban maibin gi maikaidagi miamda nolungna khanganjari chaliba lambi tampakai phaudu lambi asi lamang asi nimit tabaga yu thapam oina miamna tawbiba disu ngasi aban mistagi matungda amona tawbidanaba nisa sabam yu thapam amadi master phatawti hunduiba punamak singase ngasi aban mistagi amona matungda tawbiganu organization sing amadi imaibin sa thenargadi moda tholpa apawtai daita punamak nasa sai oijagadabni haba pamsisu khanganjari sangange asi miapung phatawti amadi warfam nate Chahi Nauriba Hizam Linthoingambi Amadi Pizam Hemanjit Anibu Chinkuki terrorist singna faraga tamthina hatpi kibadagi ngasi fauba masa fangdana leidingai cherakta atopa chahi Nauriba nupa macha ani amasu ngarang awang sekmagi mafam amadagi masakhangdaba singna faduna pukre hairi Masakhangdaba singna phaduna pukraba nupa macha ani edudi Maibam Abinash chahi tarataruk apokpa Maibam Hemanta amadi Ningthauzam Anthony chahi taramapan apokpa laikhidraba Ningthauzam Sundarni Makhoi animak Imphal West District ki Manungchanba Lamsang Police Station na konba akham awang laikai degini Hauzik thiba khangdana leiriba naha ani asi ngarang ayupung mapan khara helakpa matamda gi yumdagi Amuba Machugi motorcycle registration number MN01AN3387 amada punna chatminaki haina imung manungna phongdorakli thodok asigi matangda Lamsang Police Station da missing report ama file tawkibaga loinana thiba khangdana leiriba makhoi anigi mobile number sing cyber crime da check tawbada Senapati District Water Supply manakta mobile amadi phangba ngamle hairi Thodok asiga mari leinana akham maira paibi lokki tongbram mani tombina phongdorakpada thiba khangdana leiriba nupa macha ani asibu athuba matamda manipur lainga amadi civil society ge mipum khudingmakna thiba phangnaba hotnabada angamba mateng pangbiu nongma kangdana mipha mipun toina tawrakliba se lengakna miteng changbiu hainasu phongdokhe Abinash ka ngarang manabka Oi betul ki bede hanjelakti maira pa bi mayam lup mayam punna magna ichaj bu phangna ba mukta chibi mating pang
ꯁꯤ ꯍꯥꯏꯖꯔꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯨꯞ ꯃꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯁꯨ ꯏꯆꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯌꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯦꯟꯊꯣꯅꯤ ꯃꯥ ꯄꯨꯡ 7 ꯁ꯭ꯋꯥꯏꯗ ꯆꯠꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇꯕ ꯆꯍꯤ 17 ꯃꯌꯥꯝ ꯂꯩꯉꯥꯛꯅ ꯑꯗꯨꯝ ꯊꯤꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯑꯩ ꯏꯆꯥꯒꯤ ꯃꯁꯥꯁꯦ ꯐꯪꯍꯟꯕꯤꯌꯨ ꯉꯔꯥꯡ ꯄꯨꯡ 7 ꯃꯥꯏ ꯇꯥꯕꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯣ ꯊꯣꯛꯈꯤꯕꯗꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯃꯥꯗꯣ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯈꯣꯠꯂꯤꯅꯣꯁꯨ ꯌꯨꯝꯗꯁꯨ ꯑꯝꯇ ꯍꯥꯏꯔꯝꯗꯦ ꯑꯗꯨꯒ ꯐꯣꯟ ꯇꯧꯕꯁꯨ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯇ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯆꯠꯄꯗ ꯃꯣꯏꯒꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯌꯦꯡꯕꯗ ꯃꯥꯁꯦ ꯁꯦꯅꯥꯄꯇꯤꯗ ꯃꯥꯒꯤ ꯂꯣꯀꯦꯁꯟꯁꯦ ꯑꯣꯏꯌꯦꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟꯁꯤꯅ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯦꯔꯪꯅ ꯌꯣꯝꯁꯤꯜꯂꯒ ꯇꯥꯔꯒ ꯂꯩꯔꯝꯃꯦꯅ ꯍꯥꯏ ꯃꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯈꯤꯕꯅꯦ ꯑꯅꯤ ꯆꯠꯃꯤꯟꯅꯈꯤꯁꯦ ꯃꯐꯝ ꯇꯣꯉꯥꯟꯅ ꯐꯣꯟꯁꯦ ꯇꯥꯔꯝꯃꯦ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯣ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯁꯪꯁꯊꯥꯟ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤ ꯃꯥꯡꯈꯤꯕꯁꯦ ꯑꯃꯨꯛꯇ ꯊꯤꯃꯤꯟꯅꯁꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯌꯨ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯗ ꯄꯨꯡ 7 ꯇꯥꯕꯗ ꯃꯌꯨꯝꯗꯒꯤ ꯏꯃꯥ ꯊꯕꯛ ꯑꯃꯠꯇ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯆꯠꯈꯤꯕ ꯏꯆꯥ ꯑꯅꯤ ꯏꯁꯨꯒꯨꯝꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯅꯤꯗꯣ ꯃꯐꯝ ꯈꯪꯗꯅ ꯍꯜꯂꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯐꯣꯟ ꯇꯧꯕꯗꯁꯨ ꯐꯪꯗꯗꯅ ꯐꯣꯟꯗꯤ ꯔꯤꯡ ꯆꯠꯂꯤ ꯑꯗꯨꯒ ꯐꯣꯟꯗꯤ ꯄꯥꯏꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯆꯪꯗꯅ ꯄꯨꯂꯤꯁꯇ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ MLAꯗ ꯆꯠꯇꯅ ꯈꯣꯠꯇꯅ ꯇꯧꯕ ꯀꯥꯟꯗ ꯑꯉꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯂꯧꯅꯕꯗ ꯑꯉꯥꯡꯁꯤ ꯀꯨꯀꯤꯅ ꯐꯥꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯑꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯑꯉꯥꯡꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩ ꯃꯤꯠꯌꯦꯡ ꯆꯪꯖꯟꯍꯟꯅꯤꯡꯉꯤ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯗꯅ ꯅꯣꯡꯃꯒꯤ 2 ꯃꯥꯡ 3 ꯃꯥꯡ ꯃꯍꯩ ꯇꯝꯖꯔꯤꯕ ꯀ꯭ꯂꯥꯁ 10ꯗ ꯀꯥꯖꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯄꯨꯟꯁꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯤ ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯅ ꯆꯣꯡꯊꯣꯛꯇꯅ ꯇꯧꯔꯦ ꯑꯗꯨꯒ ꯇꯨꯃꯤꯟ ꯂꯩꯔꯤꯕ ꯑꯩꯈꯣꯏꯕꯨ ꯉꯥꯛꯂꯤꯕ ꯑꯩꯈꯣꯏꯕꯨ ꯁꯦꯟꯕꯤꯔꯤꯕ ꯏꯄꯥ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟ ꯂꯩꯁꯟꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯌꯥꯅꯤꯡꯗꯦ ꯑꯗꯨꯅ ꯃꯁꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ ꯑꯉꯥꯡꯁꯤꯡꯁꯦ ꯊꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯀꯞꯂꯤꯕꯁꯤꯡ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯍꯟꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞ LMG ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯇꯞꯇꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯐ꯭ꯌꯨꯖꯟ ꯃ꯭ꯌꯨꯖꯤꯛ ꯇꯥꯏꯐꯨꯝꯅ ꯈꯨꯠꯁꯝꯅꯔꯒ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗ꯭ꯔꯕ ꯑꯃꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯥꯡꯂꯛꯄꯒꯤ 3ꯁꯨꯕ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯁꯂꯨꯡꯐꯝ ꯀꯥꯡꯊꯣꯛꯆꯥꯎ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯁꯣꯏꯕꯝ ꯅꯅꯥꯎ ꯆꯍꯤ 90ꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯉꯁꯤ ꯑꯌꯨꯛ LMG ꯑꯃꯗꯤ ꯇꯥꯏꯐꯨꯝꯒꯤ ꯊꯧꯃꯤꯁꯤꯡꯅ ꯂꯨꯄꯥ 30,000ꯒꯤ ꯇꯦꯡꯕꯥꯡ ꯄꯤꯗꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ ꯉꯁꯤꯒꯤ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯗꯨꯗ LMG ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯚꯥꯏꯖꯔꯤ ꯕꯣꯔꯗ ꯃꯦꯝꯕꯔ ꯄꯥꯎꯅꯝ ꯈꯦꯂꯦꯟ ꯑꯃꯗꯤ ꯍꯔꯤꯗꯥꯁ ꯁꯣꯔꯣꯈꯥꯏꯕꯝ ꯑꯅꯤꯅ ꯂꯨꯆꯤꯡꯈꯤ ꯂꯣꯏꯅꯅ ꯇꯥꯏꯐꯨꯝ ꯑꯃꯗꯤ LMGꯒꯤ ꯃꯔꯨꯑꯣꯏꯕ ꯃꯦꯝꯕꯔ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ LMGꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯖꯤꯠ ꯁꯣꯔꯣꯈꯥꯏꯕꯝꯅ ꯍꯥꯏꯈꯤꯕꯗ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 9, 2018ꯗ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯄꯂꯦꯜꯗ ꯆꯠꯈꯤꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯂꯨꯡꯐꯝ ꯀꯥꯡꯊꯣꯛꯆꯥꯎꯗꯒꯤ ꯁꯣꯏꯕꯝ ꯅꯅꯥꯎꯕꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗꯒꯤ ꯂꯩꯈꯤꯗꯕ ꯑꯁꯤꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯃꯍꯥꯛꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯑꯗꯨꯕꯨ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯑꯋꯥꯕ ꯅꯪꯍꯧꯔꯤꯕ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯁꯣꯏꯕꯝ ꯑꯣꯡꯕꯤ ꯕꯦꯝꯕꯦꯝ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯃꯤꯅꯨꯡꯁꯤꯒꯤ ꯇꯦꯡꯕꯥꯡ ꯑꯣꯏꯅ ꯂꯨꯄꯥ 50,000 ꯑꯁꯤ ꯇꯦꯡꯕꯥꯡꯕꯅꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯅꯅꯥꯎꯒꯤ ꯅꯨꯄꯤ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁ 11 ꯇꯝꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯂꯩꯍꯧꯔꯤ ꯅꯅꯥꯎ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯏꯃꯨꯡ ꯄꯨꯖꯔꯝꯕ ꯑꯗꯨ ꯉꯁꯤꯗꯤ ꯏꯃꯨꯡ ꯑꯁꯤ ꯑꯋꯥꯕꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗ꯭ꯔꯕ ꯑꯋꯥꯕ ꯏꯃꯨꯡ ꯑꯃꯅꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯂꯩꯍꯧꯔꯤꯕ ꯐꯤꯕꯝꯁꯤ ꯌꯦꯡꯕꯗ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯤ ꯃꯤꯌꯥꯝꯅꯁꯨ ꯃꯤꯅꯨꯡꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯏꯃꯨꯡ ꯑꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯅꯅꯥꯎꯒꯤ ꯂꯣꯏꯅꯕꯤ ꯕꯦꯝꯕꯦꯝ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯋꯥꯟꯊꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯥꯟꯗ ꯇꯣꯏꯅ ꯋꯥꯟꯊꯕꯒꯤ ꯂꯥꯏꯅꯥ ꯑꯃꯁꯨ ꯇꯣꯏꯅ ꯅꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯈꯤ ꯉꯁꯤꯒꯤ ꯇꯦꯡꯕꯥꯡꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯁꯦꯟꯐꯝꯅꯤ ꯃꯈꯥ ꯇꯥꯅꯁꯨ ꯃꯤꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯇꯞꯇꯥ ꯖꯌꯟꯇꯒꯤ GPay नंबर 700-588-1668 अमुक हन्ना 700-588-1668 असिदा मतेंग पांगबिदुना कपलिबसिंग मोमोन मिनोक तमहनबदा मखाताना मतेंग पांगबियो हाइना अपील तौखे सोरुंगी ननाव मार्क्सी लौ हिदा कापन लेरमनी
ꯑꯗꯨꯕꯨ ꯄꯂꯦꯟꯗ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯅꯕꯗꯨꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤ ꯃꯌꯥꯝ ꯆꯠꯂꯤ ꯍꯥꯏꯕꯗꯨꯗ ꯃꯍꯥꯛꯁꯤ ꯃꯥꯒꯤ ꯏꯕꯦꯝꯃꯅ ꯆꯥꯛ ꯊꯣꯡꯕꯗꯣ ꯆꯥꯈꯤꯁꯦ ꯌꯥꯗꯗꯅ ꯂꯧ ꯍꯤꯗꯥꯛ ꯀꯥꯞꯄ ꯂꯣꯏꯕꯒ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯅꯣꯡꯃꯩ ꯒꯨꯂꯤꯅ ꯀꯥꯞꯂꯛꯄꯗ ꯃꯍꯥꯛ ꯈꯨꯗꯛꯇ ꯄꯥꯟꯗꯨꯅ ꯂꯩꯈꯤꯗꯦ ꯁꯝꯅ ꯏꯃꯨꯡꯁꯤꯗ ꯅꯨꯄꯥ ꯍꯥꯏꯕꯗꯨ ꯂꯩꯇ꯭ꯔꯦ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯆꯥ ꯅꯨꯄꯤ ꯑꯅꯤꯅꯤ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯌꯨꯝꯂꯩ ꯀꯩꯔꯩ ꯑꯗꯨꯒ ꯅꯅꯥꯎꯁꯤꯅ ꯇꯥꯜꯂꯒ ꯆꯥꯖꯔꯝꯕ ꯌꯨꯝꯐꯝ ꯈꯛꯇ ꯂꯩꯖꯕ ꯏꯃꯨꯡ ꯑꯣꯏꯕ ꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯃꯒꯤꯗꯃꯛꯇ LMGꯅꯁꯨ 10,000 ꯄꯤꯈ꯭ꯔꯦ ꯑꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯦꯟꯗꯦ ꯇꯥꯏꯐꯨꯝ ꯑꯃꯁꯨꯡ LMGꯅ ꯀꯞꯂꯤꯕꯁꯤꯡ ꯃꯃꯤꯅꯨꯛ ꯇꯝꯍꯟꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯅ ꯉꯁꯤꯒ ꯊꯥꯔꯒ 5ꯔꯛ ꯁꯨꯕ ꯇꯦꯡꯕꯥꯡ ꯑꯁꯤ ꯏꯃꯨꯡ ꯑꯁꯤꯗ ꯁꯨꯞꯅꯈꯛꯀꯤ ꯂꯨꯄꯥ 30,000 ꯑꯁꯤꯅ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯆꯔꯥ ꯅꯨꯡꯈꯥꯡꯅꯖꯅꯨ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯃꯨꯡ ꯑꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯏꯕꯦꯝꯃ ꯅꯅꯥꯎ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯥꯟꯅ ꯂꯩꯔꯝꯗꯕ ꯂꯩꯅꯥ ꯍꯥꯏꯕ ꯇꯥꯔꯦ ꯀꯞꯄ ꯌꯥꯗꯕ ꯍꯦꯛ ꯋꯥꯟꯊꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯅꯥꯕꯁꯦ ꯂꯩ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯑꯉꯝ ꯑꯃ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯣꯠꯅꯃꯤꯟꯅꯔꯒ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ Years of trusted diagnostic service, Babina Diagnostics. ꯄꯥꯎꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯑꯖꯝꯒꯔꯗ ꯂꯩꯕ ꯁꯣꯁꯤꯌꯦꯜ ꯂꯤꯇꯔꯦꯆꯔ ꯑꯃꯗꯤ ꯀꯜꯆꯔꯒꯤ ꯍꯤꯔꯝꯗ ꯃꯔꯨꯑꯣꯏꯅ ꯀꯂꯥ ꯁꯪꯁꯀ꯭ꯔꯤꯇꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯔꯤꯕ ꯍꯨꯅꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯔꯤꯕ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯁꯤꯅ ꯋꯥꯡꯒꯣꯏꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯊꯤꯌꯦꯇꯔ ꯑꯦꯀꯥꯗꯃꯤ ꯃꯇꯥꯒꯤ ꯗꯥꯏꯔꯦꯛꯇꯔ ꯁꯔꯨꯡꯕꯝ ꯕꯤꯔꯦꯟꯕꯨ ꯆꯠꯂꯤꯕ ꯆꯍꯤ 2019ꯒꯤ ꯗꯤꯁꯦꯝꯕꯔ 16ꯇꯒꯤ 30 ꯐꯥꯎꯕ ꯄ꯭ꯔꯇꯤꯚꯥ ꯅꯤꯀꯦꯇꯟ ꯏꯟꯇꯔ ꯀꯣꯂꯦꯖ ꯑꯦꯂꯥꯁ ꯄꯣꯈꯔꯥꯗ ꯄꯥꯡꯊꯣꯛꯀꯗꯕ ꯊꯧꯔꯝꯗ ꯍꯨꯅꯔ ꯅꯠꯇ꯭ꯌ ꯁ꯭ꯔꯤ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯒꯗꯧꯔꯤ ꯑꯦꯋꯥꯔꯗ ꯑꯁꯤ ꯁꯔꯨꯡꯕꯝ ꯕꯤꯔꯦꯟꯅ ꯃꯇꯝ ꯁꯥꯡꯅ ꯃꯅꯤꯄꯨꯔ ꯊꯤꯌꯦꯇꯔ ꯆꯥꯎꯈꯠꯅꯅꯕ ꯍꯣꯠꯅꯔꯛꯄꯕꯨ ꯁꯛꯈꯪꯕꯤꯗꯨꯅ ꯄꯤꯔꯛꯄꯅꯤ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯔꯛꯄ ꯅꯨꯄꯥ ꯑꯃ ꯆꯉꯥꯡꯒꯩ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯒ ꯊꯝꯂꯝꯂꯦ ꯂꯤꯟꯊꯣꯏꯉꯥꯝꯕꯤ ꯑꯃꯗꯤ ꯍꯦꯃꯟꯖꯤꯠꯄꯨ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯐꯥꯔꯒ ꯍꯥꯠꯈꯤꯕꯒꯤ ꯑꯋꯥꯃꯩꯆꯥꯛ ꯀꯣꯛꯇ꯭ꯔꯤꯉꯩꯗ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯥ ꯃꯆꯥ 2 ꯑꯃꯁꯨ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯑꯋꯥꯡ ꯁꯦꯛꯃꯥꯏꯗꯒꯤ ꯐꯥꯗꯨꯅ ꯄꯨꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈ꯭ꯔꯕ ꯁꯣꯏꯕꯝ ꯅꯅꯥꯎꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ LMG ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯇꯥꯏꯐꯨꯝ ꯑꯅꯤꯅ ꯂꯨꯄꯥ 30,000 ꯒꯤ ꯇꯦꯡꯕꯥꯡ ꯁꯤꯟꯅꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯦ ꯑꯍꯦꯟꯕ ꯑꯅꯧꯕ ꯄꯥꯎꯁꯤꯡ ꯄꯨꯡ 4ꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯆꯥꯄ꯭ꯂꯤꯅ ꯃꯩꯁꯅꯥꯝꯅ ꯈꯨꯔꯨꯝꯖꯔꯤ
𝐔𝐍𝐊𝐍𝐍 नमो ꯄꯔꯕꯥꯁ꯭ꯔꯝꯗ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯕꯨ ꯀꯣꯟꯕꯤꯔꯝꯕ ꯃꯩꯁꯅꯥꯝ ꯃꯅꯤ ꯂꯨꯋꯥꯡꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯍꯧꯈꯤꯕ ꯇꯥꯡ 30 ꯊꯥ 10 ꯏꯪ 2016 ꯃꯦꯔꯥꯒꯤ 18ꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ಶ್ರೀ ꯒꯨರುꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤ ꯕꯦꯁ ꯑꯣꯜꯂꯒ ꯔꯥꯙꯥ ꯃꯥꯙꯕ ꯗꯥꯁ ꯍꯥꯏꯕ ꯅꯥꯝ ꯐꯪꯖꯗꯨꯅ ꯕ꯭ꯔꯤꯟꯗꯥꯕꯟ ꯄ꯭ꯔꯥꯞꯇꯤ ꯑꯣꯏꯈ꯭ꯔꯦ ꯂꯥꯛꯂꯤꯕ ꯇꯥꯡ 4 ꯊꯥ 11 ꯏꯪ 2016 ꯃꯦꯔꯥꯒꯤ 22ꯅꯤ ꯄꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯁꯇꯤ ꯁꯟꯖꯩ ꯂꯧꯈꯠꯆꯔꯒ ꯇꯥꯡ 12 ꯊꯥ 11 ꯏꯪ 2016 ꯃꯦꯔꯥꯒꯤ 18ꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯆꯦꯔꯥ ꯎꯁꯣꯞ ꯇꯤꯟꯊꯣꯛꯂꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕꯒꯤ आत्मा शांतिगिदमक ngамꯖꯕ वस्तु खरदंग श्री श्री गौरचंद्र महाप्रभुकी चरणदा हरि संकीर्तनगा लोइनना कचगदौरी उपलक्ष्य सिदा ब्राह्मण वैष्णव अहल लमन अमरी मरुम मपांग ख्वाई खिबिंगना मतम चान लिंबिरक्तुना हरिनाम सर्वन तौबिननबा नॉर्थ ईस्ट विंडो की खुथांगदा पाउजेंजरी बा मैस्नाम ओंबी बिजुरानी देवी लोइनबी मैस्नाम निंगोल कोनसम ओंबी निरुमला मचे मैस्नाम ओंबी रंजना मनाउनुपी मैस्नाम ओंबी इबेथोई मनाउनुपी मैस्नाम निवेदिता मचानुपी मैस्नाम दाइना मचानुपी मैस्नाम नंदिता मचानुपी मैस्नाम कुमार मनाउनुपा मैस्नाम प्रेमजीत मनाउनुपा मैस्नाम रोबर्टो मचानुपा मैस्नाम पुंसीवलवांग मचानुपा मैस्नाम रोहित मचानुपा थौरम परेंग अयुपुंग मापन पेकटपा अयुपुंग बारो मखाई संकीर्तन होगा थौरम मफम इमा कुंथोंहन की संगलेन डीएम कॉलेज कैंपस थांगविबन